Hi Marupsa, Eigi Mneri, Aimol, ngasi fazaba vlog ma semjarakke. Aikoi khunda kare aisira anauba chahi phangba loina 2024 date 3 manung sida aikoi gi khungi club khoi punna aikoi chak chaminnagani hojik ai lakhrabani hojik karamna tawbra yengsi ko ngasi chak chabagi club khoi si kari kari sembra yengsi law chache sina yengbiu sina sa thongna ngai ni aikoi sa da thongai loina hapkadabani sina yengu mana kormoroi sina marok leire yengu sa tubi oi yengu si guys sa thongba si kyamu hawgadaw manbra sara comments video kana kana chaning bage wow aidi am chaning ye hawgadaw ni yengu si gaing hapni si hawgadaw male jana ngasi se aikoi exam club khoi ni chagadaw ri si Ikoi ngasi chak chaminnabani guys jengbiu si club makhai ne ikoi Aimol Chingnunghut ki hojik sa si yen ba hore si yengu si sa dok sa dom da leijere ikoi gi group khoi si loina champion exa khoi si loina yengu sa chak loina yen grabani si sa ngasi vlog video si pawol loisin jirage subscribe tawbiu aigi channel anoba viewers koi bye bye